ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯥꯂꯪꯒꯤ ꯁꯑꯣꯝꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯀꯣꯅꯨꯡꯂꯣꯝꯗꯅ ꯍꯤꯡꯆꯥꯕꯤꯗꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯈꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡ ꯁꯨꯔꯁꯦꯟ ꯍꯥꯏꯅ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯃꯇꯝ ꯁꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯥꯄꯨꯔ ꯍꯥꯏꯅ ꯐꯥꯎꯔꯕ ꯅꯤꯡꯊꯤꯔꯕ ꯂꯩꯕꯥꯛꯇꯨ ꯅꯣꯡꯁꯨ ꯅꯤꯡꯊꯤꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯈꯤꯗ꯭ꯔꯦ꯫ ꯑꯀꯪꯕ ꯎꯄꯥꯜꯅ ꯅꯤꯡꯊꯤꯅ ꯂꯦꯞꯆꯕ ꯉꯝꯗꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯃꯐꯝ ꯈꯨꯗꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯁꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯗꯤ ꯃꯥꯒꯤ ꯃꯆꯥꯁꯨ ꯑꯣꯏꯔꯕ ꯑꯗꯨꯒ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧꯗꯨꯒꯤ ꯑꯁꯦꯡꯕ ꯏꯗꯨꯅ ꯃꯥꯂꯦꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯨꯅꯤ꯫ ꯃꯆꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯌꯥ ꯀꯌꯥ ꯇꯝꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯏ ꯑꯣꯏꯕꯗꯨꯅ ꯁꯨꯔꯁꯦꯟ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯃꯛꯅꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯆꯤꯡꯅꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯅꯤꯡꯊꯧꯗ ꯏꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯁꯥ ꯂꯥꯟꯗ ꯊꯧꯔꯕ ꯑꯀꯟ ꯑꯊꯧ ꯀꯌꯥꯕꯨ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯈꯠꯍꯟꯈꯤ꯫ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯨ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯉꯝ ꯑꯊꯧꯁꯤꯡꯁꯨ ꯅꯤꯡꯊꯧ ꯔꯥꯅꯤꯅ ꯄꯤꯖꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯄꯨꯝꯕ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯋꯥꯈ꯭ꯔꯦ꯫ ꯍꯥꯟꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕꯅ ꯃꯗꯨ ꯄꯨꯝꯕ ꯔꯥꯅꯤꯗꯨꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯅꯤ, ꯅꯪꯅ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯞ ꯑꯃꯕꯨ ꯂꯪꯁꯤꯜꯂꯕꯀꯣ? ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯄꯨꯡꯅꯤ꯫ ꯅꯪꯒꯤ ꯆꯟꯅꯐꯝ ꯀꯣꯅꯨꯡꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯈꯤꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯣꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯀꯟ ꯊꯧꯔꯕ ꯑꯃꯗꯤ ꯅꯕꯨꯗꯤ ꯅꯔꯧꯁꯤꯡꯒꯤꯗꯃꯛ ꯅꯪꯒꯤ ꯅꯆꯥ ꯑꯃ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯅꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯂꯕꯅꯤꯅ ꯅꯍꯥꯛꯄꯨꯁꯨ ꯃꯥꯡꯍꯜꯂꯒꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨꯗꯤ ꯑꯩꯒꯤ ꯔꯥꯅꯤ ꯑꯍꯟꯅ ꯀꯗꯣꯝꯗ?" "ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯔꯥꯅꯤ ꯑꯍꯟꯗꯨꯗꯤ ꯁꯤꯔꯝꯂꯅꯤꯗꯣ꯫ ꯑꯁꯣꯡꯕ ꯎꯃꯪꯗ ꯑꯩꯍꯥꯛꯅ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯕ ꯀꯨꯏꯈ꯭ꯔꯦ"꯫ "ꯑꯣ, ꯑꯁꯨꯛ ꯐꯠꯇꯕ, ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ! ꯇꯥꯎ ꯍꯤꯡꯆꯥꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯗꯨ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯕꯗꯒꯤ ꯃꯌꯥꯒꯤ ꯂꯥꯟ ꯇꯧꯗꯨꯅ ꯅꯤꯡꯊꯧꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯀꯥꯏꯁꯨꯝꯁꯪꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯥꯏꯁꯨꯝꯁꯪꯗ ꯔꯥꯅꯤ ꯑꯍꯟꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯦꯟꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯨꯔꯁꯦꯟꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕꯗꯒꯤ ꯑꯃꯔꯥꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯂꯩꯕꯥꯛ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯃꯔꯥꯄꯨꯔꯗ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄ꯭ꯔꯤꯇꯝꯕꯤꯔ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯐꯤꯕꯝ ꯃꯣꯔꯇꯤ ꯐꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯥꯒꯤ ꯃꯔꯨꯞ ꯇꯦꯅꯋꯥꯅ ꯑꯅꯧ ꯑꯅꯧꯕ ꯍꯩ ꯔꯥ ꯊꯤ ꯊꯤꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯨꯕꯗꯒꯤ ꯀꯥꯟꯗꯤ ꯍꯥꯏꯕ ꯂꯩꯕꯥꯛꯇꯨ ꯌꯧꯁꯤꯜꯂꯨꯔꯦ꯫ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛꯅꯤ ꯀꯥꯟꯗꯤ꯫ ꯌꯦꯡꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯁꯥꯠꯂꯤ꯫ ꯂꯩꯔꯥꯡꯁꯤꯡꯒꯤ ꯂꯩꯅꯝ ꯄꯨꯗꯨꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇ ꯇꯦꯅꯋꯥꯗꯣ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯄꯥꯏꯖꯔꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯊꯜꯂꯕ ꯐꯖꯈ꯭ꯔꯕ ꯂꯩꯀꯣꯜ ꯑꯃꯗ ꯀꯥꯟꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ
ꯀꯥꯟꯗꯤꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯤ ꯀꯜꯄꯅꯥ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯗꯨ ꯌꯦꯡꯖꯔꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯛꯄꯗ ꯀꯜꯄꯅꯥꯒꯤ ꯁꯨꯝꯍꯠꯂꯕ ꯃꯤꯅꯣꯛꯇꯨ ꯎꯔꯨꯕꯗ ꯇꯦꯅꯋꯥꯗꯨ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯅ ꯂꯩꯅ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯕꯤ ꯀꯜꯄꯅꯥꯒꯤ ꯁꯛꯇꯝꯗꯨꯅ ꯂꯩꯀꯣꯜꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯈ꯭ꯔꯦ꯫ ꯇꯦꯅꯋꯥꯗꯨ ꯑꯁꯨꯝ ꯂꯩꯅ ꯂꯩꯅ ꯄꯥꯏꯗꯨꯅ ꯀꯜꯄꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯡꯗ ꯁꯥꯠꯂꯤꯕ ꯐꯖꯈ꯭ꯔꯕ ꯒꯨꯂꯥꯞꯇꯨ ꯍꯦꯛꯀꯦ ꯈꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯜꯄꯅꯥꯅ ꯒꯨꯂꯥꯞꯀꯤ ꯂꯩꯈꯣꯛꯇ ꯄꯥꯏꯔꯨꯕꯗ ꯇꯤꯡꯈꯪꯗ ꯊꯦꯡꯂꯨꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯈꯨꯠ ꯈꯪꯀꯟ ꯀꯟꯊꯣꯔꯛꯄꯗ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕ ꯍꯤꯔꯥꯒꯤ ꯈꯨꯗꯣꯞꯇꯨ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯈꯨꯗꯣꯞ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯇꯦꯅꯋꯥꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯈꯨꯗꯣꯞꯇꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯇꯦꯅꯋꯥꯗꯨ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯣꯞꯇꯨ ꯄꯤꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯐꯖꯈ꯭ꯔꯕ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝꯗꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯀꯩꯁꯨ ꯃꯇꯥꯎ ꯄ꯭ꯔꯤꯇꯝꯕꯤꯔꯒꯤ ꯆꯥꯅꯕ ꯀꯩꯅꯥ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯇꯥꯎ ꯀꯩꯖꯥꯎꯗꯨꯗ ꯇꯣꯡꯗꯨꯅ ꯇꯦꯅꯋꯥꯅ ꯂꯝꯕꯤ ꯇꯥꯛꯅ ꯇꯥꯛꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯈꯤ꯫ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯂꯥꯟꯅ ꯊꯧꯔꯛꯇꯨꯅ ꯀꯟꯗꯤ ꯂꯩꯕꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯣꯡꯕ ꯃꯣꯟꯁꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯩꯗꯨꯕꯨ ꯊꯅꯝꯂꯒ ꯇꯦꯅꯋꯥꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯩꯀꯣꯜꯗ ꯂꯥꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯍꯧꯁꯥꯒꯨꯝ ꯂꯩꯀꯣꯜꯗꯨꯗ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯝꯕ ꯇꯥꯟꯖꯥꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯁꯛ ꯃꯇꯧ ꯋꯥꯠꯇ꯭ꯔꯕ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯄꯥꯈꯪ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯃꯁꯥꯗꯨ ꯇꯥꯊꯛ ꯇꯥꯊꯛ ꯇꯧꯖꯔꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯏꯀꯥꯏꯔꯛ ꯇꯧꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯨ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯤꯡꯊꯤꯔꯕꯤ, ꯑꯩꯍꯥꯛ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯤꯟꯖꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ, "ꯑꯩꯍꯥꯛꯀꯤ ꯀꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ?" "ꯑꯗꯣꯝꯒꯤ ꯈꯨꯗꯣꯞꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯇꯦꯅꯋꯥꯅ ꯂꯩꯀꯣꯜꯁꯤꯗ ꯇꯥꯔꯝꯕꯗꯒꯤ ꯄꯣꯔꯛꯇꯨꯅ ꯏꯐꯝꯗ ꯁꯤꯟꯅꯕꯅꯤ꯫ ꯑꯣ ꯈꯨꯗꯣꯞ, ꯊꯥꯒꯠꯆꯔꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯜꯄꯅꯥ ꯊꯃꯣꯏ ꯄꯥꯈꯣꯡ ꯆꯟꯅꯈ꯭ꯔꯦ, ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯅꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯂꯩꯀꯣꯜꯁꯤꯗ ꯍꯌꯦꯡ ꯑꯩꯍꯥꯛꯄꯨ ꯉꯥꯏꯕꯤꯔꯝꯃꯨ"꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯄ꯭ꯔꯤꯇꯝꯕꯤꯔ ꯂꯩꯀꯣꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯣꯟꯁꯣꯡ ꯃꯔꯨꯝꯗ ꯂꯩꯍꯧꯔꯤꯕ ꯀꯩꯖꯥꯎꯗꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯎꯃꯪꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯔ ꯃꯍꯥꯛꯅ ꯃꯥꯔꯤꯕꯨ ꯊꯦꯝ ꯄꯨꯝꯅꯃꯛ ꯇꯝꯂꯦ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯅꯤꯡꯅ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯈꯤ꯫ ꯃꯃꯥꯔꯥꯅꯤꯗꯨ ꯃꯆꯥꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨ ꯇꯥꯕꯗ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯁꯥꯔꯦ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯅ ꯅꯐꯝꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯍꯥꯏꯕꯤꯔꯣ ꯏꯐꯝꯗ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯀꯅꯥꯅꯣ? ꯏꯃꯥ ꯏꯆꯥꯅ ꯀꯔꯝꯅ ꯎꯃꯪꯁꯤꯗ ꯍꯤꯡꯂꯝꯂꯤꯕ? ꯇꯥꯔꯣ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯥꯏꯔꯩꯄꯥꯛꯀꯨꯝ ꯐꯖꯈ꯭ꯔꯕ ꯑꯃꯔꯥꯄꯨꯔ ꯀꯧꯕ ꯂꯩꯕꯥꯛꯇꯨꯗ ꯄꯥꯟꯕ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯍꯥꯛꯅ ꯃꯥꯒꯤ ꯔꯥꯅꯤ ꯑꯍꯟꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯄꯟꯊꯕ ꯇꯧꯗꯨꯅ ꯇꯥꯛꯄꯤꯔꯣ ꯏꯃꯥ"꯫ ꯅꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯅꯃꯥꯇꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯂꯝ ꯀꯣꯏꯕ ꯑꯁꯨꯛꯄ ꯎꯃꯪꯗ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯈꯤ꯫
ꯑꯩꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯁꯨꯛꯂꯕ ꯎꯃꯪꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯝꯈꯤ꯫ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯅꯥꯕꯣꯛ ꯑꯣꯏꯔꯤꯕꯤ ꯎꯃꯪꯁꯤꯒꯤ ꯂꯩꯔꯦꯝꯕꯤꯅ ꯏꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯅꯄꯥꯕꯨꯡꯗꯤ ꯍꯤꯡꯁꯥꯕꯤꯒꯤ ꯁꯔꯧ ꯂꯥꯡꯗ ꯊꯨꯈ꯭ꯔꯦ ꯍꯥꯏꯅ ꯅꯕꯣꯛꯅ ꯇꯥꯛꯄꯤꯈꯤ꯫ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤ ꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯏꯌꯥ ꯍꯤꯡꯁꯥꯕꯤ, ꯈꯪꯒꯅꯤ ꯂꯥꯟꯖꯗ꯭ꯔꯤꯕꯤ ꯑꯩꯍꯥꯛꯀꯤ ꯏꯃꯥꯕꯨ ꯑꯁꯨꯛ ꯋꯥꯅ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯍꯤꯡꯍꯟꯕ꯫ ꯋꯥꯔꯨꯔꯒꯅꯨ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯄꯥꯡꯒꯜ ꯆꯥꯎꯔꯦ꯫ ꯍꯤꯡꯁꯥꯕꯤꯒꯤ ꯈꯨꯠꯇꯒꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯄꯨ ꯀꯟꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯔꯥꯖꯀꯨꯃꯥꯔꯅ ꯇꯦꯅꯋꯥꯗꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯃꯔꯥꯄꯨꯔꯗ ꯆꯠꯇꯨꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯈꯪꯅꯕꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯕꯒꯤꯗꯃꯛ ꯀꯥꯟꯗꯤ ꯂꯩꯕꯥꯛ ꯇꯝꯅ ꯃꯇꯥꯎ ꯀꯩꯖꯥꯎꯗ ꯇꯣꯡꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯀꯜꯄꯅꯥ ꯉꯁꯤꯗꯤ ꯂꯩꯀꯣꯜꯗꯨꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯈꯧꯔꯥꯡꯅ ꯂꯝꯂꯥꯟꯕ ꯃꯥꯕꯨ ꯉꯥꯏꯖꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯩꯀꯣꯜꯗꯨꯗ ꯄꯟꯊꯗꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯦꯛ ꯎꯖꯕꯗ ꯀꯜꯄꯅꯥꯒꯤ ꯊꯃꯣꯏꯗꯨ ꯃꯤꯍꯨꯟ ꯆꯣꯡꯂꯛꯈꯤ꯫ ꯇꯥꯊꯛ ꯇꯥꯊꯛ ꯇꯍꯥ ꯇꯍꯥ ꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯤꯔꯕꯤ, ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯗꯨꯅ ꯄꯨꯛꯅꯤꯡꯁꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯊꯧꯕ, ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ, ꯃꯃꯥ ꯔꯥꯅꯤꯅ ꯑꯋꯥꯕ ꯇꯥꯈꯤꯕ, ꯃꯄꯥꯕꯨꯡꯅ ꯍꯤꯡꯁꯥꯕꯤꯒꯤ ꯁꯔꯧ ꯂꯥꯡꯗ ꯊꯨꯈꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯇꯝꯕꯤꯔ ꯀꯧꯏ ꯍꯥꯏꯅ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯀꯜꯄꯅꯥ ꯀꯧꯏ, ꯀꯥꯟꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯥꯟꯗꯤꯔꯥꯖꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯡꯁꯥꯕꯤꯒꯤ ꯈꯨꯠꯇꯒꯤ ꯃꯄꯥꯕꯨꯡꯕꯨ ꯀꯟꯕ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤꯕ ꯄꯨꯝꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯍꯤꯡꯁꯥꯕꯤꯒ ꯂꯥꯟꯊꯦꯡꯅꯒꯅꯤ ꯇꯥꯕꯗ ꯀꯜꯄꯅꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯈꯤ꯫ ꯀꯜꯄꯅꯥꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯊꯧꯕ, ꯂꯥꯟꯐꯝꯗꯨꯗ ꯅꯍꯥꯛꯀꯤ ꯅꯇꯨꯡ ꯏꯟꯕ ꯉꯝꯖꯗ꯭ꯔꯕꯁꯨ ꯑꯩꯃꯛꯅꯤ ꯈꯟꯅ ꯅꯪꯅ ꯏꯐꯝꯗ ꯁꯤꯟꯅꯈꯤꯕ ꯈꯨꯗꯣꯞꯁꯦ ꯄꯨꯕꯤꯈꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯈꯨꯗꯣꯞꯇꯨꯕꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯤꯔꯕꯤ, ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯅꯪꯅ ꯄꯤꯔꯤꯕ ꯈꯨꯗꯣꯞꯁꯤ ꯏꯐꯝꯗ ꯊꯝꯂꯒꯦ꯫ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯪꯗꯤ ꯑꯩꯍꯥꯛꯄꯨ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯨꯝ ꯇꯧꯅ ꯊꯃꯣꯏ ꯑꯅꯤꯗꯨ ꯄꯨꯡꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔ ꯂꯩꯀꯣꯜꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯀꯜꯄꯅꯥꯁꯨ ꯋꯥꯔꯕ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯇꯝꯕꯤꯔꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔ ꯃꯇꯥꯎ ꯀꯩꯖꯥꯎꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯎꯃꯪꯗ ꯌꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯇꯦꯅꯋꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯇꯦꯅꯋꯥꯅ ꯃꯥꯅ ꯈꯪꯂꯛꯄ ꯎꯔꯛꯄ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯗ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯅ ꯀꯩꯁꯨꯝꯁꯪꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯍꯧꯕ ꯍꯤꯡꯁꯥꯕꯤꯒꯤ ꯃꯆꯥ ꯁꯨꯔꯁꯦꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯃꯥ ꯍꯤꯡꯁꯥꯕꯤꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯍꯤꯡꯁꯥꯕꯤ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯈ꯭ꯔꯕ ꯑꯃꯔꯥꯄꯨꯔꯒꯤ ꯁꯛꯇꯝ ꯌꯦꯡꯈꯤꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯁꯣꯟꯗꯝ ꯅꯥꯗꯝꯅ ꯍꯤꯡꯍꯧꯕ, ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯨꯝ ꯂꯩꯅꯍꯧꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯛꯇꯝꯗꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯈ꯭ꯔꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯏꯈꯧ ꯂꯥꯡꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯕꯣꯛ ꯂꯩꯔꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯌꯦꯡꯃꯛ ꯃꯄꯥꯕꯨ ꯀꯟꯕ ꯈꯣꯡꯁꯥꯜꯂꯒꯦ ꯍꯥꯏꯖꯔꯦ꯫ ꯂꯩꯔꯦꯝꯕꯤꯁꯨ ꯄ꯭ꯔꯤꯇꯝꯕꯤꯔꯅ ꯂꯃꯟ ꯈꯨꯝꯕ ꯆꯠꯅꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯈꯟꯗꯨꯅ ꯃꯁꯨꯕꯨ ꯈꯥꯝꯗ꯭ꯔꯦ꯫ ꯂꯩꯔꯦꯝꯕꯤꯅ ꯃꯁꯨꯗ ꯕꯣꯔ ꯄꯤꯈ꯭ꯔꯦ꯫ ꯑꯕꯣꯛꯀꯤ ꯏꯕꯨꯡꯉꯣ, ꯂꯥꯟꯐꯝꯗ ꯅꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯃꯥꯂꯦꯝꯁꯤꯒꯤ ꯃꯄꯨ ꯏꯁꯣꯔꯅ ꯑꯣꯏꯖꯔꯣ꯫
ꯑꯕꯣꯛꯀꯤ ꯃꯥꯡꯐꯗ꯭ꯔꯕ ꯕꯣꯔꯅꯤ꯫ ꯄꯥꯈꯠꯄ ꯐꯥꯎꯔꯕꯁꯨ ꯃꯃꯥ ꯔꯥꯅꯤꯗꯨꯁꯨ ꯃꯆꯥꯕꯨ ꯈꯥꯝꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯥꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯕꯨ ꯀꯟꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯄꯨ ꯈꯨꯔꯨꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯀꯩꯖꯥꯎꯗꯨ ꯇꯣꯡꯗꯨꯅ ꯇꯦꯅꯋꯥꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯄꯅ ꯑꯃꯔꯥꯄꯨꯔꯒꯤ ꯉꯝꯈꯩ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯝꯈꯩ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯉꯝꯈꯩ ꯉꯥꯛꯂꯝꯕ ꯍꯤꯡꯆꯥꯕ ꯈꯔꯒ ꯊꯦꯡꯅꯔꯦ꯫ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯉꯛꯄꯁꯨ ꯐꯥꯎꯈ꯭ꯔꯦ꯫ ꯁꯥꯑꯣꯡ ꯁꯥꯗꯥ ꯐꯖꯈ꯭ꯔꯕ ꯅꯤꯄꯥ ꯑꯃꯅ ꯀꯩꯖꯥꯎ ꯑꯃ ꯇꯣꯡꯗꯨꯅ ꯇꯦꯅꯋꯥ ꯑꯃꯅ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯊꯤꯟꯊꯗꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯍꯥꯏ ꯍꯥꯏ ꯅꯤꯄꯥ, ꯑꯩꯈꯣꯏꯅ ꯉꯥꯛꯂꯤꯕ ꯂꯩꯄꯥꯛꯁꯤꯗ ꯅꯪꯒꯨꯝꯕꯅ ꯆꯪꯂꯛꯄ ꯅꯠꯇꯤꯛꯂꯥ? ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯒꯅꯤꯗꯣ꯫ ꯏꯌꯥ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯂꯤꯕ? ꯇꯥꯎ ꯍꯤꯡꯆꯥꯕ ꯁꯥ, ꯑꯩꯍꯥꯛ ꯂꯩꯄꯥꯛꯁꯤꯒꯤ ꯃꯄꯨ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯃꯆꯥ ꯄ꯭ꯔꯤꯇꯝꯕꯤꯔꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯨꯅꯤ ꯑꯅꯤꯒꯤ ꯕꯣꯔ ꯐꯪꯈ꯭ꯔꯕ ꯄ꯭ꯔꯤꯇꯝꯕꯤꯔ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯁꯤꯖꯤꯟꯅꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡꯇꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯇꯥꯟꯅ ꯇꯥꯟꯅꯗꯨꯅ ꯄꯨꯊꯈ꯭ꯔꯦ꯫ ꯈꯔ ꯑꯃꯗꯤ ꯏ ꯑꯣꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯀꯩꯖꯥꯎꯅꯁꯨ ꯍꯤꯡꯆꯥꯕꯁꯤꯡꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯔꯥꯛ ꯇꯝꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯍꯤꯡꯆꯥꯕ ꯈꯔꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯣꯅꯨꯡ ꯇꯝꯅ ꯈꯨꯗꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯀꯩꯖꯥꯎ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯁꯦꯟꯒꯤ ꯃꯆꯥ ꯄ꯭ꯔꯤꯇꯝꯕꯤꯔꯅ ꯍꯤꯡꯆꯥꯕ ꯀꯌꯥ ꯍꯥꯠꯍꯧꯕꯗꯨ ꯇꯝꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯑꯉꯛꯄ ꯐꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯂꯩꯕꯥꯛꯇꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥ ꯀꯧꯈꯠꯇꯨꯅ ꯂꯥꯟꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯦꯟꯗꯨꯅ ꯂꯩꯍꯧꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯐꯨꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯇꯥꯎ ꯀꯩꯖꯥꯎꯗ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏꯒꯤ ꯄꯥꯛꯂꯕ ꯂꯝꯄꯥꯛꯇꯨꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥꯅ ꯂꯥꯟꯕꯟ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯁꯨꯔꯁꯦꯟꯅ ꯁꯥꯃꯨ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯈꯤꯕꯅ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯀꯩ ꯃꯊꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯁꯥꯎꯕ ꯁꯛꯇꯝ ꯎꯕꯗ ꯃꯇꯨ ꯆꯨꯡꯈ꯭ꯔꯦ꯫ ꯊꯤꯟꯊꯗꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯈꯨꯠꯇ ꯇꯤꯡꯊꯣꯛꯈꯤꯕꯗ ꯃꯥꯡꯐꯗ꯭ꯔꯕ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯄꯥꯏꯈ꯭ꯔꯦ꯫ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯛꯂꯦ꯫ ꯃꯇꯥꯎ ꯀꯩꯖꯥꯎꯅꯁꯨ ꯑꯐꯪ ꯑꯐꯪꯕ ꯍꯤꯡꯆꯥꯕꯁꯤꯡꯗꯨ ꯆꯤꯈꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯡꯒꯜꯒꯤ ꯂꯥꯟꯐꯝꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯌꯥꯒꯤ ꯂꯥꯟ ꯍꯧꯈ꯭ꯔꯦ꯫ ꯃꯍꯨ ꯄꯨꯔꯕ ꯂꯤꯟ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔ ꯇꯝꯅ ꯀꯥꯝꯁꯤꯜꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯊꯧꯔꯕ ꯇꯦꯟꯖꯩꯁꯤꯡꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯛꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯕ ꯁꯨꯔꯁꯦꯟ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯃꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯇꯝꯕꯤꯔꯁꯨ ꯂꯤꯔꯨꯡꯒꯤ ꯃꯍꯨꯠꯇ ꯃꯥꯡꯐꯗ꯭ꯔꯕ ꯒꯗꯥ ꯑꯃ ꯄꯥꯏꯈ꯭ꯔꯦ꯫ ꯌꯣꯇꯨꯝ ꯑꯃꯗꯤ ꯒꯗꯥꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯄ꯭ꯔꯤꯇꯝꯕꯤꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯁꯨꯔꯁꯦꯟꯒꯤ ꯃꯊꯕꯥꯛꯇ ꯒꯗꯥꯅ ꯊꯣꯝꯈ꯭ꯔꯦ꯫ ꯁꯨꯔꯁꯦꯟ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯔꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯃꯥꯡꯃꯛꯇꯗ ꯃꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯕꯗ ꯍꯤꯡꯆꯥꯕꯤꯗꯨ ꯁꯥꯎꯈꯤꯕꯅ ꯁꯥꯃꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯦ꯫ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯁꯛꯐꯝꯗ ꯑꯣꯟꯈ꯭ꯔꯦ꯫ ꯃꯌꯥꯒꯤ ꯂꯥꯟ ꯃꯊꯪ ꯃꯊꯪ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯣꯏꯅ ꯄꯥꯏꯈꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯒꯤ ꯇꯦꯡꯒꯣꯜꯗꯨ ꯇꯨꯝꯅ ꯍꯥꯠꯈ꯭ꯔꯦ꯫ ꯇꯟꯊꯗꯅ ꯔꯥꯖꯀꯨꯃꯥꯔ ꯀꯩꯁꯨꯝꯁꯪ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯒ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯒꯤ ꯑꯃꯗꯤ ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯄꯥꯕꯨꯡꯗ ꯇꯝꯖꯈꯤ꯫ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯁꯦꯟ
milu pirang ihaunana masabu sejat konjaki. Ipagi ibungo, nahakpu isa oina phangsabasi kayada laibak pharaba. Lau sasi, umangda laibak thirabi namabu laururasi. Asum tauna praja punamaksu tuminaraktuna umangdu yaurakle. Maharaj amadi Rani ahando hek unabada pungning nungsikhibana wa ngangba ngamnakhidre. Rani do mabungogi makhongda tujaduna pungning pena kapsakhi. Umang lairembibu khurumjaduna kaina yathang nijaraga makhoi punna konongda halakhi. Kay amadi tenawasu Rajkumargi matung ilakhi. Mathangi numita masagi wari pumba Rani ahandagi tarabada Maharaj Chandrasen khongmi langi kharaga loinana kandi lebak yaukri. Amarapurgi ningthau Chandrasen lakle tabada kandira susen thoraktuna ukle. Masa Pitambirgi mamau oijaragi haiduna kalpanabu ningthau Kandirasdagi nijare. Ningthau Kandirasu harauna yakre. Asum tauna Pitambir amadi kalpana sauna luhongki. Masabu Amarapurgi ningthau uihanduna ningthau Chandrasen amadi Ranidu nungaina punsi lenki. Matang aswaida wari siloisinjare athuba matamda romantic tragedy da yumpham oiba wari ama puduna laksake.